Question leak oirakpadagi class 11 gi exam Makha Tana pangthokpa thingkhre exam pangthoktana lariba subject singi wahangse sing February 13 fawbagi manungda council la thingkalakadabani Dr. Lamabam Mahendra haukiba February 13 gi hauduna pangthoklokliba class 11 exam gi pangthoktriba major subject kharagi question leak oire haiba wafam lakpadagi Council of Higher Secondary Education Manipur COHSEM na exam asi Makha Tana pangthokpa thingkhre Hiram asiga mari lenana ngasi paumi singa unaba amada Council of Higher Secondary Education Manipur Chairman Dr. Lamabam Mahendra na haiki haukiba February 13 gi hauraga chathakiba sahi asigi class 11 exam asi lakliba March 13 faw pangthokadabani haujik fawbagi oina English Geography amadi Geology subject ki exam sing loikhre adubu maru oiba subject singi exam di pangthokadabo batli charak asida pangthoktriba major subject kharagi wahangse leak oire haibagi report lakle kudam changdam su phangle Fibam asidagi kudaktang asi examination committee ki phamkiba miyam lawkiba ware ki matung ina exam asi Makha Tana pangthokpa thingle loinana lakleba February 13 fawbagi manungda exam pangthoktriba subject singi wahangse sing mari leinaba principal singna council da thingalakadabani mahakna haiki exam asigi OC oiriba institution singi principal singi custody da wahangse sing thambani masida examination pangthokpagi magun manghanba mawongda wahangse sing leak oirakliba matawasi laibak thibani haina council na lawi wahangse sing asi council dagi lawkiba matamdasu pek tawraga lawkibani wahangse thilakpa matamdasu pek kaihandana thinbirakadabani council na February 13 fawbagi manungda wahangse sing thilaknaba khangaliba asi OC oiriba principal singna ngakna chalaktaba thoklabadi matik chaba action lawkhalakani exam asigi theory amadi practical exam sing school na pangthoksavani paukumse su makoina yengjavani council na sumna khaki question sembani class 11 mahiroi sing drop out tohundana bak laiwa ki policy lairibani ayambana Class 11 asida chada chama mahiroi sing pass tawi longnaribani asiguma phibam asida mahiroi singbu laina exam pass tahonnabagi mawongda chatharliba thawong asi pumnamaki oina laibak thibani wahangse sing leak oirakpagi maru oiba maram thidoknaba konabada mipum khudingmangna council da tengbang biu loinana exam asi nongna schedule tawbaga loinana wahangse sing nongna semlaga pangthoklagani hainasu mahakna Makha Tana phongdokhi Amaromda hojik pangthokliba class 11 exam asigi pangthoktriba subject singi question leak oirakpa asi laibak thibani haina MSU gi Publicity and Information Secretary Lunpau Lufengna thadorokpa cherol amana phongdorokle cherol asina hai question leak oirakpa asida chenari boja sing chapchana cherak pigadabani karigumba leak oirakpa asida school chenaram labadi school adugi recognition kakadabani mamang thaktagi hauna MSU na siguma thokdok kaya asi thingnanaba akanba midyang changduna lakhibani Mamang taktasu asigumba thokdoksing asida chenabasing chapsaba cherak pikidabana Makha Tana chatharakpani masida chenariba singi mathakta mari lenabasingna chapsaba thabak paikhatrabadi MSU na makhal makha kayagi khongjang changchilakani Makha Tana pangthokadoriba exam singi wahangse sing pibagi chatna kanglonsu semdokadabani MSU na handak pangthokliba exam sing asida yengsinba chattabagi maramdi asigumba thokdok kaya asi thoktre ahongba kaya lakle khanbadagini hojik thorokliba problem sing asina maram oiraga pangthokliba exam sing asi special team ama semduna kupna yengsilagani hainasu serol aduna Makha Tana phongdorokli